Ahambada Marubaba. XCM Ambulance Singh Union Minister Rajnath Singh da World War II Iraq Koirenge April Sugaiba Lepnaba Haidakre. Litan da thokiba thodog Kuki militant amasung Indian Army na Litan asi pumtum tumna manghanba thogsilni haiba lalhogib NSCN IM na pumbarakli. Tongan da lalhogib singgi kedal Litan Security Forces singna chathakiba multi-district operation da pagat pangamkre haidi. Taikoo के MLA Kimyo Haukim Hang Singh na Litan Saraikhondagi London Narakiba Singh unakre Kunja Singh da amukhana Nisi Chanana Leminaba haikre. Litan ki thodok loikraba matung Kamjong district ki Chasad Kuki Khul attack tawbagi tonga adu police na aranba pauni haidi. Kurumzari, ISCOM News meeting tabri pumnapu nishitairing bamna taram nokjari. Hauzik miyamda pausandong na pizari. Hanagi Manipur Chief Minister Oiramba N. Viren Singh na Union Defence Minister Rajnath Singh da World War II Heritage Site Oiriba Historic Koirengai Airfield asi protect taunaba amadi sidokpa lepnaba taksin kibaga loinana side asibu leptana masag honghalakpa asina miyamna nungaitaba sing fauhali haina fongdokre. Nongthongbam Biren Singh na social media da thagalakpa statement amagi matung inna English singaniga taratared amasung English singaniga kunmanga marakta mahakna Chief Minister oine leiringe matamda tongan ba Union Defence Minister Singh da kayarak hana ayiba cherol thaduna World War II gi matamda maru oiba Allied Base oikiba Koirenge Airfield asibu ningthina preservation taunaba haizaki. Masigi mathakta Defence Minister gi official Singha Manipur government ka hiram asigi matangda kayarak hana wari sanakibasu leikre. Adubu yamna nungaitribadi hariba side asida hana leiramba pumba sidoktuna anoba construction sing tawrakpa asina Manipur gi miyamna yamna nungaitaba faunari. Mafam asi allocation tawbagi matangda palladuna N. Viren nahai. Mafam asigi lam acre chahum Assam Rifles ta state government na donate tawkibani aduga mafam asi Aigar South na occupy tawduna leiri aduga lam acre chamana Koirenge Airfield asigi akoibada border security force ta allot tawkibani hairi. Koirenge Airfield asi nation asigi shared heritage amani hairaduna Defence Minister na Manipur amasung country asigi miyamgi interest safeguard tawnaba haizakre hairi. Ukhrul district ki Litan Saraikhong da thokiwa violence ki thokdok sing adu Litan khul asi pungmang manghan nabagi thausil amani haina lalhoglub National Socialist Council of Nagalim Isak Muiwa NSCN IM na fongdarakli. New My News Network ta lup asinaw thadorak pacherol amagi matung inna Litan gi mai thabagi matangda Cookie Frontal Organization body singna aran bawafam sing fongdok tuna thaza hanna bahot nariba asina asengba adu uthogle. Security forces ki thaong adunasu yamna laina takpangami. Cookie yu ngawba kharana tangkhul amabu fukibagi thoglakkiba irang adubu Cookie militant singna security forces singa khutsam naraga tangkhulgi yum sing target tawbagi tawbani amadi security forces singi marakta makhoi khara face masks uptuna lotna bahotna duna Cookie militant singa punna yum mai thaba yauki haina cherol asina fongdarakli. Ministry of Home Affairs tagi green signal fangduna Cookie militant singna security force ki
marum thuplaga hingsa chathaba haibadu yamna sengna khanglaba wafam amani maram aduna tangkhul naga singi mayokda thabak tawrakhiba adu mangzawnana tharang tawrabani hainasu NSCN IM gi cherol aduda palli Kuki militant amasung security force singna chathariba thausil adudagi nathairaga kuki loop kayana tangkhul singna NSCN gi mata matenga loinana kuki singi yum mai thabani haina victim card sanabada saruk yari hairi World Kuki Ju Intellectual Council na fauba tangkhul sing amasung NSCN gi khutta makhoi victim oiri haizanduna India gi Prime Minister Narendra Modi da che iba fauba ngamli Aseng bawafamdi Indian Security Force singna rule of law thugaiduna kuki militant singda mateng pangsinduna tangkhul singi yum mai thahan bani masi miyoibagi hak chawna khonggoina bani hainasu cherol asina fongdorakli litan gi tangkhul singda tamthiba maongda pumnamak muthatlage haina chatharakhiba thaong asina takle madudi litan mai thabagi wafam ase India government ki frontal body ama oiriba mathong maram khangdaba kuki militant singbu sizinaduna Naga nation bu namthanaba amasung Naga singi political rights singi mayokta chathabani haina loi hairi maram asina ishorgi khudol oiriba Naga nation gi lam asi ngaknaba araiba pambai sizinaduna mangda lakpa khudingmak thengnanaba khongfam chetna leple haina NSCN IM gi cherol asina fongdorakli Manipur Police amasung Central Security Forces ki apunba khutpu amana district singda chathakhiba multi district counter-insurgency operation singda tongan ba lalholup singi kedar nipan fagat pangam khre hairi official oiba paw amagi matung inna Technopol district ki Technopol police station ki manung chenba Moirangthel khulda leiba border pillar marifunipan manaktagi security forces singna aina thingkraba lalholup kanglaiya ol Kanbalup KYKL gi kedar ahum fa mangam ki hairi security forces singna faraba KYKL kedar sing adudi Abuzam Nawa Maitei chahi nifu mapan wangu terakhong ningthauzam Kunja Vihari Singh chahi kuntra Moirang Narasinha amashung ningthauzam Manglem Singh chahi nifu manga hairok part 3 ni Source asina makha taraduna miyoi ahum asi security forces na intelligence na pirakpa report amagi matung ina fabangam kibani hairi atopa operation amada South Star Imphal West Finance Secretary ni haiba Yaikhomba Maite alias Thauba alias Wanglen alias Shintha Walvagai Terapisak Kakching asi Gurugram Haryana dagi fabanga ngamkhre hairi Mangondagi mobile phone mari tongan ba address oiba Aadhaar card ani driving license PAN card SBI ATM card Airtel payment bank card Kotak Visa card sing fagat pangam khre hairi ahum suba operation amada lalholup kanglaipa communist party miyamgi fingang lalmi KCP MFL ani makhoigi leifam khabi mamang laikai phabangam khre makhoi sing adudi thangjam Gautam Singh chahi 18 amasung Diamond Chingshubam chahi 13 ni hairi makhoi ani dagi Royal Enfield Metro register number MN04G2108 mobile phone ani Aadhaar card sing fagat pangam khre hairi mari suba operation da KCP apunbagi kedarni haiba Khulem Kulajit Singh chahi kun Khurai Gongpal Chingangbam Laikai Mafam asidagi mahaki masaga konana mobile phone ama Aadhaar card fagat pangam khre hairi security gi apunba team amanasu KCP apunbagi kedarni haiba Chabungbam Taishan Maite chahi kun mathoi Iko Sadhu Koireng hozikna Sajiwa relief camp ta leiba miyoi asi Khurai Laishram Laikai dagini fagat pangam kibaga loinana mangondagi magazine yawba M20 pistol ama amasung mobile phone ama fagat pangam khre hairi ikon beda security forces singi operation aduda lalholup KCP apunba group ki kedani haiba athokpam Derek Singh chahi kunganithoi thangmaiban hizam laikai asi mayumdagi fabangam ki hairi
Haukiba numit kharani asida Ukhrul district ki Litan Sarai khongda tangkhul amasung kuki ani ki marakta umkhatnaraktuna yum kai kaya mai thaduna achauba irang thokhraba matung mayum makai mai thadok pikraba khunja sing lanjen aduna leiriba mafam singda cycle gi MLA Kimnio Haukip Hangsingna chatuna khunja sing unakibaga loinana humanitarian support Pikibaga loinana khunja singda thokiba thongdok sing kauthoknaduna hana gum nungsi chanana Leiminanaba amadi khunja singda themjinkhre Litan Sarai khongda thokiba irang aduda punayum nimfuro maichaki amadi mafam aduda khunda minariba tangkhul amasung kuki khunja sing lanjenaduna hauzik phawba mayumda hanjinba ngamdana leiri Cherak asida MLA Kimniona community leaders sing maru oiba stakeholders sing Shaikulda based toba CSO singi luchingba sing unaduna makhatana irang thoktanaba amadi amukhana nungshi chanaba puraktuna khunda leita minanaba hotnamina si haina mifam aduda fongdokhi MLA Kimniona Shaikulda based toba CSO singi luchingba singa loinana Lungtin amasung cycle da hangliba relief ke marida changduna lanjenarakhiba khunja singa wari sanakhi amadi khunja singna thengnariba khudong chada basingsu yengsinki Kamjong district ki chasatta khundariba kuki ki khul singda community amagi mioi singna attack tawgadauri haina social media singda thagalakhiba message sing adu tonga da yumfam oiba Yumpham yaudaba pauni haina Manipur police na sengdorakli. Police na thadorakpa statement amagi matung ina social media platform singda kanagumba mioi kharana particular community amana chasat kuki khulda attack tawgadauri haina sandarakpa thengnare. Hariba information asi online da share tawnarakhiba aduga message sing asi aranbani amadi yumpham yaudaba pauni hairi. Maram asina miyamna verified tawdriba pawda thazaba thambiganu aduga tonga sandokpiganu hairi Police ki pawna makha taraduna chasat kuki khulgi akoibada hauzik matik chaba security forces deploy tawduna law and order ningthina thamnaba amadi ngak senbagi thabak sing laukhatpa hokre Mari leina authority singna kanagumba mioi singna aranba paw sandokpa amadi lana paw sandoktuna miyamda aki akhang nanghanbada chenaba singi mathakta ain gi oiba akanba thabak sing lokhatkani hairi Joint Intelligence Committee gi hanagi chairman amasung thabaktagi potharaba English singamaga chamapan humfu taranipan batch ki Indian Police Service IPS Ajit Lalbo Union Ministry of Home Affairs ki Northeast Advisor oina khale haina The Hindu Pauchena report tawri English ngani ga tara marida mahaki mahutta hauzik Tamil Nadu ki governor oiriba RN Ravina JIC gi chief oikibani masagi chahi humfutara humdoi suraba Ajit Lalbu English aniga tara mathoida National Security Council Secretariat NSCS ki makhada chahi ahum JIC ki chief oina khanki mahaki matma adu English aniga kunmari ki July thada loiki English aniga tara mari ki May thada BJP na government pairaklaba matam adu ki Home Minister Rajnath Singh gi makhada Ministry of Home Affairs na Ajit Lalbu Naga Santi Wari ki interlocutor oina recommend tawki adubu Prime Minister Office PMO gi makhada National Security Advisor da deport tawriba NSCN na MHA gi recommendation adu gi oina onna taina bada RN Ravina English nganiga kunmathoi gi September fawba interlocutor oiraba matung Tamil Nadu gi governor hapki Ajit Lal gi anauba thodang asida mahakna Naga Santi Warida luchingbat natna Manipur da kuki jo amasung Maitai Lal hoba singa wari sanagani mahak AK Mishra mahut silagani Thabaktagi potharaba IPS officer amashung Intelligence Bureau ki hanagi Special Director AK Mishra asi English nganiga kunmathoi Ministry of Home Affairs ki Northeast Advisor oina khankibani thasi gi mangada Frontier Nagaland Territorial Authority FZTA sembagi matangda tripartite sign tawnaba adunda
Azit Lal amasung AK Mishra animak saruk yaki. Azit Lal bu North East Advisor oina khalakpa asi Manipurdagi President's Rule lauthokuna anauba Chief Minister ama khalakpagi yamna aruba tangkak amadani. Naga Santi ki wari loishinba amasung Kukijo insurgent group singa shoe pack taunariba asidagi awang nongpokta political amadi security dynamics ta ahomba purakpagi priority asi BJP na luchungba union government ki yamna maru oiba thabak singi manungda amani. Loshilakpada mariba paw mahna pizari. COM Manipuri Union Home Minister Rajnath Singh da World War II Iraq koirenge Eiffel Tugaiba lepnaba haizakre. Litan da thokiba thodok kuki militant amasung Indian Army na litan asi pungtum tumna manghanba thoksil ni haiba lalhalub NSN IM na directly. Tongan ba lalhalub singi kedar nipan security forces singna chathakiba multi district operations singda pagat pangam kre hairi. Cycle ki MLA Kimyo Hawkim Hang Singna litan sarai khongdagi lanje narakiba sing unakre khunja singda amuk hana nungsi chanana leminana ba high kre. Amasung litan gi thodok loikraba matung Kamjong district ki Chasad Khul gi Kuki Khul attack tawbagi tonga adu police na aranba pauni hairi. Pungza sabhabugi ISCOM news sandok chaba paw matanga sida loizare bideng tabre pumna mapu amukahna khurumzari.